ngasi numida waram phong khiba tuan tuan ba manipuri sifong singa masum thokhiba thawdom wathok singdagi maruebi I pauk sing khonga saraga manipur top channel gi maikidigi mayamda thamjagi ahanbada Thawal College ki NSS special camp hawdokre Thawal College ki National Service Scheme NSS Unit 1 2 amasum 3 na punna sinduna thasi kungomdoi fawba numit tari ni sumna sathagadaba NSS Special Camp 2023-24 ngasi college asigi multipurpose hall hawdokre Green India Clean India haiba pandamna pangthokpu special camp adu hawdokpagi thoramda college ki principal professor M Bina Devina athoiba mithung college asigi internal quality assurance cell IQAC gi coordinator professor K.S. Zugendro na thorama puduga Thawal College Teachers Association ki president S Ebo Yaiman akanaba mithung oina sarugaki special camp adu hawdokpagi matang nungdeba warol piraduna college adugi former NSS program officer Dr. L Ramendro na National Service Scheme ASS haiba sikarino masida yawbagi kanaba kari phangbagi haiba kayagi matangna sandokna thamki Athoiba mitungi warolda college asigi principal professor W Bina Devina NSS hawdokhibagi wafam thamladuna kem asida mahairoi singna thawai yauna saruk yaduna mai pakna pangthokpu kem ama oirasanu haina yepa paujal pikhi atopa pawmuna kasar mite mek tambiruba milal gi thomi sing okre milal pana singi thaupu bu sing khankhre mite irol iek loina sidol apun malu milal kanglai pa ki oiba mifam ama pangthokre mifam aduna mamang thagi April 18 dagi May 5 phawa Assam gi kasar da soina taduna leikraba Manipuri singda mite mek tambiba satluba milal gi thomi sing lengyan phi yanun oktun ikai kumna budkhre haina milal gi publicity secretary soibam Arun mite na thadora pa sirol amana hairi solasina hai ikai kumna budkhraba sing adudi langoljam Nongmai Lembi General Secretary Milal Paunam Thakaba Mitei Secretary Education Maibam Indrajit Mitei Secretary Finance Sinam Kundisa Assistant Secretary Finance Hairibasing Asini Loinana Ngasigi Mipamasi Manungsana Loan Mayek Hena Pakok Sakuna Bigidama Pana District Taupu Basing Country Khankrabamio Singadu Impal East Kiwena S. Elizabeth President Ziribam Yauna Y. Pramodini BP M. Suresh Asoba General Secretary Dineshwar Secretary Organization Impal West Q W. Vedamala President S. Santi BP Secretary General Thawal District Q M. Rita President I. Bimol BP S. Ebomsa Secretary General Bishnupur District Q K. Manimasa President M. Pintu BP K Bama Secretary General ni Kaksing District oina khankrabasing adu N Sanathoi President S Kavi BP S Kumar Secretary Education ni makatan athuba matamna thabak pubu yana ba wasakpagi thoram pangthoklagani hairi atopa pawmna cycle thauduna satliba environmentalist Manikanta ngasi mayang Imphal taran okre haukiba April 19 gi hauraga upal thasi upal hingansi haiba Panamda Manipur School College amadi lekai da cycle thauduna satliba environmentalist Manikanta mutum ngasi mayang Imphal thongkre magna mayang Imphal thunglabada mayang Imphal kendra gi MLA Kongkham Robindro Chairman Manida Kona Taran okre loinana mayang Imphal Higher Secondary School gi akoibada usara thaki thawramaduda MLA Kongkham Robindro na phongdokhibada hauji asi environments asi atuki matik ahong malakli aikoi khudimak Manikanta mutum na Manipura environmental gi lawri thaudang singesi aikoi kudimang na support topam thui lam ge madi lekai gi school college singda environmental gi awareness program amadi upal thabi gi tharamasi maira pai bi club organization kudimang na ma na lak matam na supuning thogat piu hai kenesu pau sida makatarakli atopa pau mana milal na thomi mari taran okre loina na mi pham pangthok tuna panagi thaupu gadaba singsu khankhre Mitai irol iek loina sirol apun malu milal kanglai paking asi irai numiki ayuk pung tara taba matamda milal mayai loisangda milal gi president khaidem ingosam mitai na mayai tangbal lauduna mifam ama pangthokiba ga loina mamang thagi sasat April 18 English nganiga 13 dagi haukiba May 13 English nganiga 13 fawba Assam gi kasar soina tadun leikraba Manipuri singda mitai mayek tambiba satluba milal gi thomi mari haibadi Langonjam Nongmai Lembi Secretary General Paunam Thakaba Mitai Secretary Education Maibam Indrajit Mitai Secretary Finance Sinam
Kundisa Assistant Secretary Finance bu tarang oktuna lengyan fi khudol tamkhre loidana Manipur gi mapan soina takraba Manipuri singda makhatana mayek tambi basanaba amat oina yanaki loidana mifam sigi manungsana mayek hena pakhok sakhokna biki damak pana district ki thaupu bu singkhankhre Imphal East ki oina S Elizabeth President Jiribam Yauna Y Pramodini BPM Suresh Asaubu Secretary General Dibesor Secretary Organization ni Imphal West ki W Bedamala President A Santi BHP S Minan Secretary General ni Thawal ki M Rita President I Birom BP S Ibomsa Secretary General Bisnupur ki Case Manimasa President M Pintu BP K Bama Secretary General ni amadi Kaksing Yoina L Sanathoi President S Kabi BP S Kumar Secretary Education ni Thaupuraga basing atubra thabak pubu yana bawasak pagi thoram pangthoklagani haidi atopa paumana London Book of World Record salakraba phungrengam amadi kunjo Selin Digital na ikai khumno butkre Konthaujam kunjo singa art and culture wari liba kongba madi phungrengam Kaising Education Teacher Urkulda Lebana, Matam Sangna Toydok Hendona Manipur Miyam Gidamak Torok Libasing Tani, wherever Tabak Toram Singbu Sakangduna, London Book of World Record Salakraba, Ozani Bu, Selin Digital Nangasi Ikai Kumnabu Utpegi Toram Ama, Selin Digital Mini Studio the Pangtokre Haina, Selin Digital Gi, FPO na Tokwa Sirol Amana Fondorakli, Sholaduna Makatara Dunahai, Tauram Gamadi Lena Doctor Panjobam, Lanazichinga, Chairman, Selin Digital na haikibada kanaguma miyamna thoidok hendona thaba ama torakpa matamda aikoi punamagna madubu pungning thogatpiba mathautai punsida yamna wana hotnajaraga maipakpa ngamjadraba singbusu makoina asoiba ason madu khangdok minaduna makusu maipakpa mi ama oinaba hotnaminaba sangi amana amabu sagot minaduna aikoi punamak mithoi mihenba misa amamam oinaba hotnagadabnai ki ngasigi thauramdura thiam somen singa state coordinator Gyan Ratana Sahitya Academy Madi Khetri Mayum Zem Singha State Secretary Bahujana Sahitya Academy Saruk Yakhiari Atopa Pawmana Kids Foundation Gari Gi Mai Paula Krabamiyo Sing Taram Optuna Pungning Thogat Pagi Thoram Pangtokre Kids Foundation Airport Road Gari Gi Wena Kumsi Sahigi CBS in a Laudra Pangtokiba Class 10 Gi Exam Sing Taninga Episang that Mai Paula Kraba Mai Singbu School Authority Gi Mekedi Gi Harau Tam Opagaloina Asumba Kudol Pot Piduna Pungning Thogat Pagi Thoram Pangtokre Kids Foundation Gi Campus the Pangtokiba Mai Sing Opagi Thoram Mother School Sigi Ozasing Parents Sing Madi Mai Sing Sargaki Thoram Gamadi Lane Assistant Administrator Nisan Weheng Bamna Haki with the Mai Sing the Toy Haksang Yawn Hona Birakana City Mai Papi School Amoy How's class 10 Tamliba Mahiro Sing the Sumatangi Lakadaba exam the Amuki and a Mai Pakpo Puraku Oidasano Hina Mahiro Sing the Pautapi Hibagaloina Katok Bagaloina Mahiro Sing Butapi Tambidi Ozasing Busu Takapafundoki Makasa Tarapo and Atopapon May Taraganipan Katokrabasing in Ningsing Numita Miyamna saruk yabiyu Pambeina luchingba UNLF Lakiba May Taraganipan English singing a Kungamari Tangs and Numika Ayupung Mapanda Imphal East Kin Nongpok Sanjan Bamda Organizing Committee Katokrabasingi Numit English Singaniga Kungamari Laikidraba Ataubisingi Imung Manung Semjaba Committee Gi Lamjing Makada Miyamga Puna Pangtokadoriba Thoram Katokrabasingi Ningsing Numit Asida Laholobasina Kumza English Singamagama Panga Humfuga Mari the Gisanchilaki Manipur Lebak Miyamgi Ningtam Landa Tawaina Pontapi Kraba Tauna Foraba Ningtam Yawolo Singadugi Mapamda Ikai Kumna Utpoina Ireza Kudimanga Thoramasu Yabiyu Amasum Masadagi Sintarakpa Iking Tana Imalevaki Atau Boy Krava Ningtam Yawoloi Singadugi Mapamda Highlight Katpinava Miyamna Pauzal Pizari Haina Pambeina luchingba UNLF ki Department of Publicity ki Media Coordinator ki Thopuriva Sarairongba Thoksomna Press Thadorakpa Sirol Sinahidi Seola Sinahidi Badi Numinasiki Numidang Pung Taret Manipur gi Yumthong Kuding Athawusing Adubu Ningsing Boina Maira Katpinabasu Lahulubasina Leba Miyamgi Mapamda Haizarakli Amaromdana Len Tabigi Awaba Mayuk Naraba Wangsing Tentagi Miyamda Seng Panganbiu Haina CM gi Puning Singsilakli Haukiba Miyamanga the Sikiba Len Yaw Akan Manong Lenung Sinaduda Sauna Seking Mayuk Nariba Tabal District Wangsing Tenta AC gi Miyamgi Awaba Yingbiraga Lengangna NAFSA gi Makada Miyamna Pito Pamtok Sing Atuba Matam da Fangan Binaba ACSC gi Miyamna Manipur gi Minister Nong Thumbam Biren gi Puning Singsilakli
हिराम असिगी मतंग नंगासी वांगजिंग तेंथा एसीगी मनुंगदा लेबा तोंगान तोंगानबा क्लब ऑर्गेनाइजेशन अमदी मेरा पाइबिसिंगी मिहुतसिंगना सरुक यादुना पांगथोकपा पावगी मिफम अमदा वांगजिंगदगी nganगम सुरजना हाय हंदकी नोंगलै नुंगसिददु थौबाल डिस्ट्रिक्ट की तोंगान तोंगानबा मफमसिंगदा साउन अमांग आदा थोकी वांगजिंग तेंथा एसी खक्तदा सराउना युमथोंग लिसिंग तरागी मथक्ता अमांग आदा थोक्तुना थौबाल डिस्ट्रिक्ट की मनुंगदा ख्वाइदगी हेना अमांग आदा थोकीबा एसेंबली कंस्टिट्युएंसी ओइरे की सुरजना मखातन हाय हौकिबा सही असि फुरुप अनिगी लाना मरम ओइरगा लमदम असिगी मियाम सुफम नोंफम लेतबदगी खमथेन अवाबा मयुनदुना लाक्लिबनि मसिगी मथक्ता हंदकी नोंगलै नुंगसिददुना अमुकसु मियाम असि लु कोकपद लेंता बाहायबदु यौना अवाबा मयुनरि अमरोमदा NAFSA गी मखाद लेंगाना मियाम था खुदिंगी पीबा सिंगसु वांगजिंग तेंथा AC गी मियाम गी ओइना हौकिबा एप्रिल थादगी फंगलक्तबना मियाम असि वाबदा पनखैलोमले मरम अदुना लमदम असिगी मपी मपा ओइरिबा स्टेट मिनिस्टरना वांगजिंग तेंथा AC गी मियाम गी अवाबा मियाम असिबु उबिरगा NAFSA गी सेंग अथुबा मतमदा फंगनबिनाबा थौरांग लोखतपियु लोइना मणिपुर लेंगाना नोंगलै नुंगसित की अवाबा तारबसिंगदा फंगनगनी हाइकिबा तेंगबांग पोलमसिंग अदुसु अथुबा मतमदा इथोकबिदुना अवाबा तारबा मियाम असि हराव मिनोक तमहनबियोखि वांगजिंग वांखैदि की अवाबा तारबा नुमित अमना NAFSA की सेंग पीबीदुना मियाम गी अवाबा सि खरदंग ओइरबसु कोनबा मणिपुर लेंगाना सिनबियु हाइना स्टेट मिनिस्टर की पुंगनिंग सिंगसिलक्ली तेंतकपा तोप हेडलाइंस अमना मोरम ऑक्सोमुंगी लबुकता थबक सुदुना लैरिंगैदा खंगौदुना ब्रज तरकपदगी लैखिद्रबा हेमाम हेमसन की इमुंग मनुंगी मियोइसिंगदा लाइक माइंडेड ग्रुप मणिपुर की थौमिसिंगना सतुना औ असाता की पोलम सिंग अमदि सेलगी तेंगबांग असि हक्थेंगना खुसिनखरे हाइदि अदो हौजकुइनदि म्याम पाउसिसु मतांग असे लुसिंजरगे मसु म्याम पुना नोबा अपडेट ngamiनसि